Chief Minister COM amasung Home Minister Govindasna state asida terrorism thawong singlip lasi haina phongdorotli. Security forces singna Indo-Myanmar border digi IE dising fagat kray lalhopa sing fabangam kray. Manipur police na brown sugar kilogram ani fagat pangam kray Myanmar macha ama fare. Ukrul district ki Sirui amasung Pangai region singda chekhakiba biodiversity seekers Ujek makal humfutara uba fangkray. Amasung Tamenglonggi naganupi sing na fajindina thamliba naga taruk asoy angam yaudina thadok na bakhalaw kaya laukray. Kurumjari ISCOM News biring tabiri bakwai pumnamakpu aisil ki chanambam na taramnok jari hausik pau sandok na pijari. Ngasi India sin batung na pangthok liba National Anti-terrorism Day lisingani kuntaruk observation asiga mari leinina hanagi Chief Minister N. Biren Singh, Chief Minister Yumnam Khem Chan Singh amasung Home Minister Govindas Konthaujamna state asida matam sang na irang thoktuna community khudingmakki miyoy singna awaba sing mayok na ribasida makata na terrorism ki thawong sing ase thadoktuna Santi amasung tangdulay tapa state ohelasi haina miyamda paujil pirakli. Chief Minister Yumnam Khem Chan gi paujalda National Anti-terrorism Day lisingani kuntaruk numidasida aikoi pumnamak apunbo oina achet pathazaba amagaloinina state asida Santi amasung tangdulay tana nungsi chanane hingminana bahotner minarasi haina phongdorak pagaloinina terrorism na miyoy bukhunai asida track tawduna leiriba sigi mayukta aikoi punna thengna minasi haire. Numidasida koina terror gi victim oikraba singi mafam dai kai khumnab utpagaloinana imung manung singi awabada saruk yari haire. Chief Minister COM na social media da thagat pa posta aikoi masal amat to oina leptuna terrorism maithiba piduna santi democracy amasung national integrity singi value singaktuna thamna bohatna minarasi haire. Mahaki posta sida makha taraduna Hauzik tangdu leitada na leriba state asigi phibam asida state asigi mafam pumnamakta khulai paiduna chatliba sing asi khulai thadokhan batangai fadre maram asina community singi luchingba singna naha singbu ningthina themduna violence thadoknaba hotnaminasi Hauzik thokliba ethnic conflict asigi amatangai raba solution di santi purakpani armed group singi mathakta akanba state action lokhatpa mathau tarakli haina phongdokli National Anti-terrorism Day lisingani kuntaruk kamari leinina Home Minister Govindas Konthaujamna social media da phongdorakpagi matung inna leibak asigi miyamna violence ki mayokta punna lepminaduna khetna bo wakalon sing thadoktuna miyoy bukhuna asi kannabagi damak terrorist ki thabak thawong sing punna thengnaminarasi haire. Hani ki Chief Minister N. Biren Singh na National Anti-terrorism Day lisingani kuntaruk kamari leinina leibak miyamda social media ki khuthang da phongdokladuna numit asina lakpada extremist violence singda thawai thakraba singi mafam lekai khumna budli haibagaloinana anti-terrorism plates asi state leader sing minister amasung security official sing khaknatana miyam punna terrorism gi mayok ta lepa mathau tai haire. Manipur Police amasung Central Security Forces ng Technopol District ki More Police Station na konba border pillar number 72 amasung 73 ki marakta ngarang satha ki search operation singda militant singna plan tawduna thamlamba improvised explosive device IED sing amasung khutsukulai kaya pangbangam kre haire. Security Forces ng nafagalaba khutsukulai sing adudi self-loading rifle SLR ama magazine yawba 9mm pistol ama radio set mari amasung radio set charger ama amasung IED mari ni haire.
Phagat-laba IED sing mafam aduda security forces singna soyangam yaudana defuse tawki haire. Amaromda security forces singna Imphal West District ki lamdeng jatha ki search operation da aina thinkraba lalhaulub UNLFP ge active cadre sing ni haiba arambam tomtom sahikun mapal haibong pokpi mayay lekay amasung haisnam Thomas mayang Imphal kokchai sing asi pabangam kibagaloy na makoy anidagi security forces sing na insas LMG ama magazine ahum amasung live round taramari phagat pangamkre haire. Atopa security forces na hingang police station ki manung chenba Mantripukri area da chathe ki search operation da lalhaulu pripaki recruiter ni haiba Laisram Surjit Meite atopa ming nanaw sahikun mapal moirang kunong makhalekay Bisnupur hauzigna matay mayay lekay Imphal East District labor miyoy asi fabangamkre haire. Security forces na mangondagi mobile phone ama phagat pangamkre haire. Manipur Police na tongan-tongan ba mafam anida chathe kiba anti-narcotic operation singda Myanmar National amayaw na miyoy mari fabangam kibagaloy na ganza amasung brown sugar sing fagat pangamkre haire. Manipur Police na ngarang Imphal East ki Irilbong Police Station ki check get the chathe kiba achat awok sektor ki thabak singda miyoy ani Yambem Sudhir Singh atopaming Sadananda Chahikun Laurembam Mamang Lekay Thoubal District amasung Thongam Bisal atopaming Amujaw Chahikun Taruk Taubungkok Makhalekay, Taubungkok, Imphal West District Singasi, Fabangam Kibagaloy na Makoy anidagi police na ganja kilogram ahum gram chahum Honda Activa scooter registration number MN06 S87426 Stunner motorcycle registration number MN01Y 6799 amasung mobile phone ani fagat pangamkre haire. Amaromda Churachandpur District Isingat Police Station ki manung chenalaiba National Highway 102B da chathe ki operation amada Myanmar macha ama yauna myoy anidagi sapon cap yangkai manga da haptuna puramba brown sugar kilogram ani gram chama kuntaret fagat pangamkre haire. Drug sing asiga konina farba myoy sing adudi Khupshian Khai Volnum Chahi Kuntramathoy Faimol Village Myanmar amasung Daukhanlal Thangsing Chahi Kuntramari Swangdai Village Churachandpur District tagini haire. International Day for Biological Diversity Gamari Lainina Ukrul Forest Division amasung Environmental Force at Grassroots Level ENFOGAL gapunakut samnaduna Ukrul District ki Sirui amasung Fangrai Rizinda nimidhum ni chathe kiba ujek masing thibagi drive singda ecology da kanaba piba masak naiba ujek makhal humputara humdoi amasung tongan ba ujek chanipal ahum saktaduna leramba thengna kiba sina Manipur gi oina biodiversity documents da yamna chawna kanaba pikre. Ukrul District ki Myanmar border yauna jingi mafung sing da chathe kiba survey aduda Pettigrew College Ukrul gi Department of Geology gi mahiroi sing sarukia ki sathe kiba survey aduda participants sing da Digital Citizen Science Platform sing maru oina Merlin Bird ID and eBird sizinaduna haktengnana ujek masak khangdokpa karamna census togani haibina jingbagi training supang thoki census team madu Patrick Singh Infogalna luchingduna Gai Kwan Lung Ngaumei Ursula Jazo Christian Ernie Sunringla Rungsung amasung student volunteer sing sarukia ki. Official source na fongdorak pagi matungina survey asida collect torakiba data sing asina Sirui amasung Fangrai Rizan gi ecological health amasung avian diversity gi monitoring baseline inventory oibangam lagani haiki environment amasung ecological conservation tawna bohotnaba maramda matamda community participation sing yamna maru oi hairaduna divisional forest officer Laisram Gitana Hai Paikhaliba khongthang ase environment kanaba lokhatlagliba khongthang singda naha sing saruk hena yahaning naba hotnabani. Naga Women Union ki meeting makha dangarang Naga Taba District singda fajin duna thamliba Naga Khunja Taruk asoyangam yaudana thadoknabagi khongjangi sarugamu oina Joint Tribes Women Association ZTWN singduna Tamenglong District Headquarter leiba Jadonang Pakta Khongjang Changsin kibagaloinana protest rally amasu chatkre Khongjang loi singna Kangpokpi District ki manung chanalaiba Leilon Wi-Fi khuldagi konsa khulgi Langmai Naga Khunja kun thasigi tarahumdoida militant singna Scotland amasung Kodjim khulgi marakta ambush tawduna Thadau Church
leader ahum amadi driver ama hatkiba madi miyoi manga asokapan nanghankiba thaudoki matung tarakpada fajinduna thamliba matung tha sigi tara manga gi ayuk anganbada fajinduna thamluraba nupi angang yauna kunza tara mari thadораkraba matung pastor ani yauna naga kunja taruk makhata na fazin kibadegi hauzik fawa thadokna leiriba sibu akan bamong kandam tawbagaloinana numida sigi numidang da none district ki zozang tekta Wilson Tanga Chiru Koba Naga Lomi Ama Kuki militant Singna ambush Todun Hatkiba Taudoki Justice Fangalu Haina Dabi Tauki Suspension of Operation SOO Agreement Yauriba Kuki Underground Group Singi Chairman Oiriba KNFPG President Semtithang Atopaming Thang Boy Kipgenbo Maral Siraduna Togliba Taudoko Sigi Maru Oina January Bamio SC Semtithang Atopaming Thangboy Kipgen Masam ni Hairaduna ZTWA government na Semtithang Fagadabani Amadi Mahaki Loina bi asi hauji hongze government asida Deputy Chief Minister Oina Thaupuriba Nemcha Kipgen ni Mahak asisu Mahaki famdagi Lotho u haina dabi tauki Khongjang Loi Singna Kuki NP Manipur KIM amasung Kuki Students Organization KSO Singna Community Anigi Marakta Ungkhatna ba hengat haliba singasi makoina thokan bani haina warning tauri Khongjang Loi Singna makhata na government Kuki Singna Kundariba mafam sing faudre chatliba lambi singda civilian singasi asoingam yaudana chatpangam halu haiba dabi sutauki karigumba dabi singasi government na thabak ton thoraktaba tarabadi Makoi gi Khongjang Sing kansilak lagani haina naganupi singilu chingba singna phongdokki Changsin kiba Khongjang aduda Rongmai Naga Council Manipur RNCM ki President KC Savio Joint Tribes Council JTC ki General Secretary Aku Nyumai RNCM Tamenglong Zone President Aryang Panmai amadi Civil Society Organization singi leader sing sarukya ki Hauzik Fajin duna thamliba mafam khangdana leiriba Naga civilian sing adudi Dr. Reverend Manu Thumai Kenpin Bau Chawang Dilip Thumai Kaliwang Bau Abonmai Fenrong Wibo Tumai amasung CH Fenrilungbo Singni Kuki nupi lauduna Kuki on kraba Nepali nupa ama thasigi tara mapal de Imphal West District ki Kanglatom bidagi masak khangdaba miyoi khara na faduna pukraba matung tamthina phuraba matung thadorak le haire thaudok asigi soklaba Nepali nupa dagi maming Ramesh Bandari atopaming Thangtinlen Dongel Kawi Haire Mahakasi Site 2 Subdivision ki internally displaced person IDP oina register tawriba misak ni Haire imung manunggi matungina Mahakasi thasigi tara mapalda Kanglatombi Bajar Borta Chengleba Jatkibada Lambida masak khangdaba singna faduna pukibani Haire Sakhangdaba sing aduna mahakpu phaba matamda mamai mamit pinapun silaba matung Makong makut pun sinduna masak khangdaba miyoi singna tamthina phuki Haire tungda Gorkha community singna Kanna intervention pibadagi Mahakasi thadorakibani Haire Manipuri cinema bu awang bathakta chakhotnaba thodang kaya lodun lakiba Film Forum Manipur gi chairman oiramba Kuleshwar Singh Khangembamna manung matam chadana ngarang laibak thiba thodok amada leikhidabada The Cine Editors Guild Manipur na thamoi sokna madi nungaitaba phongdorakli Gil asigi cherolda leikhidraba Kuleshwarna Manipuri cinema bu chakhotnaba hotnabada lokhiba thodang amasung mahaki kathokpa adu ikai khumnabu galoinana Kauba leiraroi haire mahakna leikhidaba si state asigi film community da yamna chawna mangjabani hairaduna leikhidraba sigi imung manunggi awaba singda The Cine Editors Guild gi thomi amasung member singna saruk yari amadi mahaki thawaina mapugi nakta ingna chikna leibo oirisanu haina mapugi mafamna thawni jari haina phongdorakli Leikhidraba Film Forum Manipur gi chairman oiramba Kuleshwar Singh Khangembam gi mayumda ngasi forum asigi thomi sing member amasung forum asigi makhada leiba Gil Singh gi member sing laktuna leikhidraba gi photo da leisukatune kai khumnaba utpada minute ani 2 minute leptuna awabasu phongdokki loisilakpada maroiba pau amuka hana pizari
Minister Kim Chan amasung Home Minister Govindas na state asida terrorism ni thong singlip lasi haina phongdorakli. Security forces singna Indo-Myanmar border dagi IED sing fagat kre lalhuba sing fabangam kre. Manipur Police na brown sugar kilogram ani fagat pangam kre Myanmar macha ama fare. Ukhrul District ki Siri amasung Pangai region sing da chetakiba Biodiversity census da ujek makal humfutara upafam kre. Amasung Tamenglonggi naganupil sa nafajindana thamiba nagataruk asoy ngam yaudana thaduk na bakhalaw kaya laukre. Pungjasi fawagyo inasanduk chaba ISCOM News matanga sa dalojere makataba pawgidamak ISCOM News bumigeng tado na lebiyo.